ngasi phong ki ba tungan ma se phong sing digi ma roi bi pau sing mem na thamjagi ahan madam External Affairs ki Union State Minister R.K. Ranjan Indonesia da satuna Indian diaspora singga unagadari Isel Express ki lokosaraga Union Minister of State for External Affairs and Education Dr. R.K. Ranjan hayeng digi Indonesia gi Jakarta da satuna Asian Secretariat ahanbo in official visit pangthokadori mangna numit nini sumna Jakarta leading India amasum Indonesia lebawani goeba mari session hananabu wari sanabaga loinana leba aduda kunda leita aduna leikrabi Indian diaspora singa su unaduna wari sanagani hari maki khongsat asigi manungsana minister na Asian India Network of University AINU hangdokpa loinana Asian India Dialogue Relation ki kuntra subu kumon thoram da leba adugi lusingbusinga wapham kya su khanagani hari Asian ki Secretary General Lim Jok Hoi Shu yauna University du hangdokadabani AINU asi haukiba kumsing English singa taraga mari Prime Minister Narendra Modi na Asian Indians Commemorative Summit pangthokiba matamduda Jakarta da hangdokna buwapam lathokibani India ki mangjen thana sakhulagliba institute amada Jakarta da hangdoktuna Asian member states sing India ki marakta maimasing amadi research ka mari lenaba institution singi kuthangda gyan lauksing punna phaminaba thaurangi makara Prime Minister na university asi hangdokna bawapam phongdokibani AINU hariba university asi Nalanda University amasum Asian University Network implements tawbani hari Minister R.K. Ranjan Asian ki members sing lebak sing lusing singa India amasum Asian anigi mari hena fagat hanana bawapam singsu khanagani mai masing gi thagwang kat hanana ba mati lebak sing siki laidiwa miyam gi marak akthengna unahanduna nungsi chana ba gi mari hena session hanana ba thaurang sing su paihat kani India na Asian lebak singa partner ama oirakhiba gi sai nifu sanglakpagi thoram oina minister na mai machine amadi miyam gi marakta mari hena fagat hanana ba thorang asi paikhalakpani hari university asi hangdokpagi thoram da India gi maike Dr. R.K. Ranjan khaktanatana Nalanda University IIT Gandhinagar IIT Roorkee IIT Guwahati amadi atai masak naib technical university kya gi official singsu saruk yagani hanis paus na phongdorakli atopa pawmana Lupa crore taragani thuirong ki mobile phone hurankre Madhya Pradesh ki Sagar district ki manung sanma mafam amadigi masak thangdaba miyoi marina lupa crore taragani thuirong gi oigadaba yamlaba mobile phone sing truck amadigi hurankre haina police na ngasi phongdorakli hiramasi gi mari leinira Madhya Pradesh police na phongdokibada Haryana da base toba container truck amadigi yamlaba mobile phone sing adu hurankibani Mobile phone sing huran khre tabadigi Madhya Pradesh police na case ma register tawduna thawdo odugi matang thijinbagi thabak sathaba haukraba matung pung kun gi mari gi manungda huran khraba mobile phone sing adu amuk phagat pangam khre mobile phone sing adu huran kiba mafam digi kilometer samri rom satlaga leiba indoor gi mafam amada atopatrak amada yauraga leiramba thengna khibani hairi hanasu pausna makhatana phongdorakli makha satharak poina topa pawm lomi kun hena tonglakhiba Tractor trolley ama turel tasinkre laibak thiba thawdo moina ngasei Uttar Pradesh ki Hardoi district lomi kun hena tongduna lakhiba tractor amagi trolley turel tasinkraba matung tonglakhiba miyoi sing thi humbagi thabak sathari haina district magistrate Avinash Kumar na phongdorakli mana makata na phongdokibada turel tasinkraba tractor trolley aduda yaukhiba miyoi singi manungna taraga humdoidi iroiduna turen torban ka khalakpa thengnare ka khalakraba miyoi sing aduna makoina masak khangba miyoi tarukte thiba phangdri haina phongdorakli loinana trolley aduda puna miyoi kunga mari rom tonglakibani haidi maram aduna hauji thiba phangdana lairiba mi masing yamdrabada taradi helamba yai haina thajanari laumi sing asi masagi lawpham amadi inkolda puthoksaba thabi Thangnaba khungangda yoluraba matung halakpagi lambida laibak thiba thawdo asi thokibani lami singduna tonglakhiba tractor adugi saka ama pali amasum area da leiba gara turel gi mathakta saba thongi sarukta khanghaudana pokhairapkadagi tractor adu mamai control toba ngamkhitabaga loinana turel tasinkhibani haidi hanasu pausna makhatana phongdorakli Makasa tarakpoina topa pawmana Tamil Nadu gi na amagi mayokta file torakpa Foxo gi proceeding high court na kakthakre
Combator leiba Proxogi special court amada panduna leirakiba naha amagi mayokta tharakpa case ama Madras High Court na kakthakre na aduna sai taragani pan yogdringai nupi masa amana nungsinara matungda mahakna nupi masa do lohongkibani Combator leiba special court amada sathariba proceedings singadu kaktanaba High Court asida petition adu tharakibani na adugi mayokta Proxo amasum Prohibition of Child Marriages Act 2006 ki makara tuan offense singi trial satharibani amasum suraj ki mayukta shirakliba moral adu makna muslim nupi masa amaga nungsina ki amasum makna nupi masa adu english singa niga taraga mapan gi junda luhongki matamadu nupi masa adu luhonggi sahi sudri sahi amagi matung nupi masa adu masa ama phangle nupi masa adu gi mamana wakat ama lakhibadigi case adu register tawkhibani amasum charge sheet file tawrakhibani Case adu special court aduna Proxogi case oina tharakibani maram aduna haujik tharakliba petition adu case adu kakhthanabani haiki jas aduna case aduna mapung mari faraktuna nungsi nungongi matam oirakpa sai taragani panigi tara tarukta hantharakpagi ing lisingani ga taraga mapangi high court ki ruling ama sai tawki hairi hanisu pausna makhatana su phongdorakli Loisilakpoina topa pawmana amuk hana Russia na nuclear plant ki missile amasum artillery cell kapthorakle nuclear gi mang takpa thulakadra haina prithvi sinba thungna nungnangba poknariba Ukraine gi Zaporizhia nuclear power plant khudum sanduna lairiba Russian forces na yamna nungnangba pokningai oiba mongda amuk hana plant asidagi thangnabada leiba city singda missile amasum artillery attack torakre nuclear plant asidagi kilometer 10 rom thapa maphamda leiba Denipur Turel Wangmagi Shahar Nikopol amasum Maranetasta Russia na Great Missile amasum artillery cell sing kapsilaki haina Deni Propectrox Lamdamgi Governor Valentina Resnisikona phongdoki Zaporizhia nuclear plant asi Russia na Ukraine landaba hokraba matungda yamna thuna khudum sankibani plant asi Ukrainians staff singna operate tawri adubo Russian forces na question masum premise ta missile artillery ni singba kya paisilaga thamli plan asidagi Russia ni attack kya tawrakpa maramna Ukraine amuk khut halakpada nuclear disaster thokadra habi akiba leiri Europe to khwaidigi sawba nuclear plan asida accident soiduna thorakpa yai haina singnaba maramna Ukrainian authority na plan asigi manakta leibasingda radiation leak oibada thengnanabagidama iodine tablet sing yen thokpa hokre plan asigi transmission line amada mai sakpagi thaudok thokpa maramna matam khragi oina offline da len khraba matungda authority na khongthang adu lokhathibani ekui dana satellite gi lawba photo singda complex adugi akoibada numit kyani mai saklaga leibu uki haide hensu pausna phongdorakli atopa pawmadana Arctic da Russia amasum China gi thausil matangda NATO sipna section wa haikre Arctic da Russia na military mapangal semgalakpa amasum lamdam asida China na su thawai yawa henjilakpagi matangda military alliance NATO North Atlantic Treaty Organization gi Secretary Generals Jens Stoltenberg na section wa haikre Canada gi awangba lakhiba NATO gi sip asina North America da Russia na missile kapsilakpa amasum bomber plane sing paishilakpa yabgi khwaidigi nakpa lambisi North Pole mathak asini haina phongdoki Russia na anauba Arctic command ama linkhat ki amasum anauba amadi Soviet matamgi Arctic military site sa kaya hangdukli masigi manungda airfield sing amasum yamna lubu isingda sagatpa hithangpham sing yauri Russia na anauba base hangdokpa anauba weapon system pushilakpa amasum high note asida hypersonic missile yauna khwaidigi advanced weapon system sing sangeng tawbigi matau kya uba phanglakli haina Stoltenberg na Collect leiba Canadian military based wangang bada phongdoki haiden su pausna makatana phongdorakli makasa tarakpoina topa maruiba paukhra mem ireibak foxi digi lokhusara kana thamjage disqualification gi wapham marakta chief minister MLA singga hi tongkhre Jharkhand gi sungsna ba government ki MLA nifuga mapan yumlonaba state singda salamba yai haina singnari ngai marakta legislature sing tongma bus ahom Kunthi district phauduna satkibagi pau tanari madu election commission of India gi order amagi matugina Jharkhand gi chief minister Hemanta Soren bu disqualify tawgani haibagi sarangnaba maraktani opposition na honarakpa thabak sing na thainaba pandamda MLA singi khongthang adu paikhalakpani haidi
कांग्रेस की MLA अहम इकुई कुइदना वेस्ट बेंगल दगी फाखिबसी गवर्नमेंट थुगाइनबा थौरांग सथै हाबिगी मरालदनी माइनिंग लिस्ट अमगी मतंग रिप्रेजेंटेशन ऑफ पीपल्स एक्ट की मखादा मिनिस्टर हिमंता सोरेन बु डिस्क्वालिफाई तौनबा थौरांग पेखलपनी हाइरिबो वाथो अदुदा मसामंगना पाइखिबा पर्फलियो माइनिंग एंड इन्वायरमेंट्स ओइबिगी मथक्ता माकी ममिंग यौनरखिबनी माना मथंग पेखकदबा थौरांगसिंग खननबा सांगलबा मिफम ओम पांगथोक्तुना लाक्पि मखोइगी ललोंगदी गवर्नरना इलेक्शन कमीशन की ऑर्डर अदु रिलीज तौरपनी मधु थेंगनबा थौरांग तौदुना लै अदुमैनम MLA खुदिंगमक्ता येंगसिनगदबा लैबना मखोइ पुना बस तोंगदुना सतलगा खुंथीदा लैबा लतातुदा हमेंग अमसुम चाक चाबा सतपनी हाइना बस सिंग अदुदा तोंगखिबा MLA सिंगी मरक्तगी अमना फोंदोरखि मधुग लोइनना चीफ मिनिस्टर हिमंता सोरेन माकी गवर्नमेंट यावरिबा नुपी MLA सिंग लोइनना रांचीदगी खरा सतलगा लैबा लेक अमदा ही तोंगदुना सतपगी फोटोसिंग संदोरखी हाइदि हेनसु पाउसना फोंदोरखली मखा सथरक पोइना तो पाव मना अरुणाचल प्रदेश ता चाइनाना कंस्ट्रक्शन तोरकपसि लान थोकनी ऑल इंडिया मजलिस इतिहादिन मुस्लिम्स AIM की प्रेसिडेंट असदुद्दीन OIC नंगसी प्राइम मिनिस्टर नरेंद्र मोदी अरुणाचल प्रदेश का उन्जाव डिस्ट्रिक्ट लेब मियोइसिंगना फोंदोरपा वाफमगी मतंगदा वांगांगनबा तसिंख्रे मीडिया रिपोर्टसिंगदा वीडियोसिंग थोलखिबा चाइनागी PLA पर्सनल अमसुम मिशनरीना जाग्रागांगदा लेबा एदिगारा डेल्टा मनाक्ता खुंगंग सेंगबा सगतपगी थौरांग पाइखलकपो लखि OIC दा हाइखिबदा चाइनाना इंडिया का लान सोकननबा थौरांग सेम सारियाखि प्राइम मिनिस्टर ने चाइना की मिंग पनबा फावबा अकीबा लैरबरा चाइनीज की कंस्ट्रक्शन कांगबु इंडिया की अरुणाचल प्रदेश ता करी तौरिबनो हाइना पनखि अतोप वरोल अमदा AIMIM की लुसिंगबदुना फोंदोखिबदि चाइनीज सिंगना सई अनि हेना लद्दाख संगसिलखि हौजिंगना अरुणाचल प्रदेश ता संगसिलक्तुना सेमगा सपरकि थबक सथरि हाइरिबि हिरमसिगी मतंगना पार्लियामेंट की अखनबा मिफम मकाउदुना चाइनागा लैनबा मरिगी मरमदा खनबा सुंगनि चाइनीज बुलडोजर सिंह इंडिया की लमदा संगसिलक्ले अदुगी BJP न वाफम सिगी मतंगना तमिना लसिलि हाइरिबा मियोइ सिंग सिदि बुलडोजर सिंह बु सिजिनबदा यामना नपल तौजबा कांगमनि मफम अदुरा सतुना बुलडोजर सिंह पुराउ गवर्नमेंटना चाइना गो वरि सनबगी तंकक तरागा मरि तरागा मंगारक पांथोखराबनि मदुगी मपाना करी ओइरि चाइनागा करिगुंबा मतम अमतदा लान अमा थोकलगनि हाइरि अदुबु मदु थोक्तबु ओइसनु प्राइम मिनिस्टर मोदीना पाउगी मिफम अमा पांथोक्तुना इशू अदुगी मतंगदा माकी मोट फोंदोकदबनि हाइना OIC ना फोंदोखि हाइरि